Kuki militantsingna CRPF ta Nongmei Kapsillakhre pawasi Kangleipaki maira pawsedagi lokhatchabane Phogak Chawikhai police station gi manung chan leiba Torbung Govindpur da leiba G71 battalion CRPF ta ngarang numidang pung 12 minute yangkhairom taba matamda Kuki militantsingna Nongmei Kapsinduna attack Chathari haire pawse asina phangba pawgi matungin Torbung Govindpur Christopher School da leiba CRPF battalion da Kuki Khutlaipaibasingna Kuki singna khundabati munjang amade lainomdagi Nongmei round kunlom hena kapsillaktuna attack Chathari haire Kuki militant singna Nongmei kapsillakpaduda nakal animakta minute kun hena khut handuna Nongmei kapna khi haire maduda Kuki militant singna pampi bom ahum kapsillakpagi manungda ama pokhaikhe ani na pokhaikhe de haire thogdok aduda sokapan amade asi ana yaukhiba leite haire bunker ani Thugaikhre pawasi Kangleipaki maira pawsedagi lokhatchabane Ukhrul district ki Litan police station ki manungchan na Thawai Kuki village ta Kuki militant singna ain gi wangmada saramba bunker ani ngarang security force ki apunba team amana thugaiduna mangankhre haire Matam Kaktaba Shutdown Houjik Chathari Mapham Kharada Kuki jo Furupki Migamga Securityga Akanba Maongda Muknakhre pawasi Kangla pawsedagi lokhatchabane Free movement gi mayokta ngarang ahing nongyai Kuki jo singna khundaba Mapham pumnamakta Matam Kaktana Shutdown Chatharagani haina Kuki jo council na lauthokiba matungin na ngasi Mapham Kharadade Kuki jo Furupki Migamga security force ga Akanba Maongda Muknakhre Kuki jo council na ngarang Kuki jo na khundaba Mapham pumnamakta Matam Kaktana lauthokiba Shutdown na maram oiraga Churachandpur Kangpokpi Tengnopal Indo Myanmar border town More yauna Kuki singna khundaba Mapham singda khongjang sangsenkhe loina na More khuntak lan sikhre Khongjang asina maram moiraga mapalamda chatkadaba passenger puba bus pochai puba truck na chingba chatpada khudong sadaba kaya mayoknakhe masagi mathakta miyamna chathokasin tawbada apanbo oire Kuki zone namna taba moregi mapham sing ngasi ayuk anganbadagi hauna dukan amati kaithel sing thonglon nakhe school college sing kana khide passenger puba gari sing chana khide maraksida security force sing na pamdaba thodok sing thoktanaba Akanba section thorang sing lokhatli haire Maraksida ITLF na ngasi thadorok pachero laman na hai hanjin warning tawrabasu Kuki zo area singda maitai miyam thajinaba honariba sina miyambu sawalle amade violence oiba irang kaya thogalle miyamna sawba phongdoktuna khongjang changsinbadagi security force na Nongmei kapada kaithel manbidagi langun singsit sihankhre amasung miyoi anina aruba phibamda laikanare nupi yangkhai henbana sokapan nangbadagi miyamna hena sawbo ehelle Security personnel sing na Chathagi bathawong adu laibak thiba nei laingang na lakhaliba thawrang asi Kuki zo community singi wafam ikai khumnadaba nei buffer zone singda ka hen bathawong Chatharakpa asina irang asi hena khudong thiba ohengani amasung mitai singna free movement tawrakpada pamdaba thodok sing hena thokani haiba Akanba section wasing Kuki zo council na thamlagle maraksida ITLF na su laingang na free movement gi thawrang lakhutpa asibu yaningdaba phongdokpaga loinana Kuki zo council na lawragliba phireb asi sawgatpaga loinana Kuki zo singna khundariba mapham pumnamakta shutdown Chatharagani hairiba asida mapung phana sawgatlagani haire